Allahumma salli ala Muhammad wa Maramdi Allah subhanahu wa ta'ala na hairiba miyoising asi karamba maongda hayeng Qayamat ki numitta saza pigen haibasigi matangda Allahgi Nabi sallallahu ta'ala alaihi wasallam na haibira mi karena inna min asarrin nasi indallahi manzilatan yawmal qiyamah Qayamat ki numitta Allahgi miriyangda miyam daktudagi Khuwaidagi Thabk makalgi mi se adugi nupa adugi nupidani Menupakar menupino, ar-rajulu yufzi ila imrati wa tufzi ilai thumma yanshurah. Jumlah menupa. Menaugi iba nunggu iba warido. Lihaidra ba warido. Pamanda ba mayam da miyam mang da lidi. Ar nupi rasu. Adung labin nupi. Labin na bagi makoy ani kakti nunggu iba wari se. Mama nabi singda. Mau sing pamin da lito iba. Makal ani ginupa mas nupi se yang kero ne. Qayamat ki numitta ek Allah gi mangda lai gedarba asuk yang romi sindo Khuwaidagi Thabk ne haina lawgane ye aduga adugi tabi bifum to ko saza pi gane zik sige laina si amni oisin rais Allah na gyan tan bi boisino